Akasbari Imphal, Wahengbam Rajesh na pau pajari, ahanbada maroiba pau. Security Force na Imphal West, Kaksing, Kangpopi, amasung Thobal Jila gi singnaba mafamsingda thi humbagi thabak chachakre, khujukulai kayamarom phagatpangamle. Assam da war on drugs ki khongjangda Karimganj Police amasung BSF na thi humbagi thabak chathabada kani kilogram tanin pan phare amasung Rajasthan Bidhan Sabha gi sit chama marphudra mapan gi board housing haki mamang ayuk pung 3 gi thadaba hokre board numidang wairam pung 3 phawba thadana gane. Security Force na Imphal West, Kaksing, Kangpopi amasung Thobal Jila gi chingnaba mafamsingda thi humbagi thabak chathakre. Manipur Police ki control room na thopa cherol amagi matungina Kangpopi Jila gi Kauktruk mayada thi humbagi thabak chathabada khujukulai kayamarom phagatpangamle. Khujukulai sing adudi .303 MK4 rifle ama, .303 rifle gi magazine ama, 12 bore single rifle barrel rifle ama, detonator yaudaba 36 high explosive hand grenade ama, antenna yauba radio set ama, 12 bore rifle gi kapa yariba maru taruk amadi tokning mari phagatpangamle hari. Amaromda National Highway Kuntratreta akan mangak sel galonana gari sathok sasin taholi amadi mal yawa gari ke amarom pusilakre hari. Sahi khudingi malim gi tongan ba civil society organization singa gender based violence ki mayakta thawram kaya pangthok tuna lakli. Numit tara taruk ni sathagadaba tongan ba thawram sing asidegi Imphal da hawragani. Campaign asiga mari lenana Manipur State Commission for Women gi chairperson Salam Alkan hai nupi singa sathaba miyot minay singi matangda malem sinbat tungna khanganabagi wakalonda campaign asi pangthokpani. Mang hai tongan ba laibak singda nupi da sathaba hingsa gi thong sing thingnaba ain kaya semkrabasu mapung phana sanahan ba ngamdabana ngasi su kudong sadaba kaya mayoknari. Srimati Alkan hai cyber crime gi kuthangda raija sigi nupi sing izatta temsinar pa hengalakpadagi cyber crime gi thodok sing mayokna ba hengalakli. Asiguma thodok asi makata na thoktana ba thawrang kaya Manipur State Commission for Women na lokotuna lagli. Raija sida hojik thokliba irang manungdasu nupi singna sathabi hingsa gi thodok sing gi matangda commission asina mieng changduna lagli haina mahakna makata ki. Sahitya Thopang Lub na sahi ani lairaga piba Thiam Lairik Macha International Award ngasi yantoklagani. Imphal gi Manipur Press Club ta pangthokpa thawram amada mana asi Myanmar gi Mandre da laiba Phurailapam Chandra Kumar Sharma da piragani. Thawram gi saruk ama oina saireng sadinaba amasu pangthokani hairi. 33 kV Moirang Kwakta power supply line sing ngasi ayuk pung 13 digi mari phawba mai phangloi hairi. MSPDCL Lamphel Subdivision number 2 Transmission 1 na thokpa cherol amagi matungina thasigi kuntareta su hairiba mafam asida ayuk pung 13 digi mari phawba mai phangloi hairi. Imphal West, Imphal East amasung Thobal Jila da ngasi ayuk pung 5 dagi numidang pung 10 phawba curfew komthokli aduga Bisnupur amasung Kaksing Jila gi oinidi ayuk pung 5 dagi numidang pung 9 phawba curfew komthokli. Assam da war on drugs ki khongjang ni saruk amo oina Karimganj Police amasung BSF na akakna paw ama phangbadagi thi humbagi thabak chathabada kani kilogram 19 mioi amadagi phare hari. Amaromda Raija Police na Jwar sanaba amadi lagaw khawbasingi mathakta satharapa khongjang ni saruk ama oina mioi kaya sel amadi tongan ba polam singa loinana phagatpangamle hari. Nagaw Police na rail gari loot tawbada chenaba mioi taruk amasu phare hari. Akanaba operation amada mioi sing aduna rail gari da tonglopa passenger sing dagi huran kiba sel amadi atay polom sing phagatpangambani. Handakta USA da pangthok kiba taruk suba World Wushu Championship ta takaman laurakraba Bharaki Sanaroi Rosibina Devi Kaushal Kumar amasung Sabina takaman laurakiba adubu Kendragi Mapan Tharom amasung Shiksha Raija Mantri Dr. Rajkumar Ranjan Singna thagatpa phongdorokli. Sanaroi sing asina ngarang Naidiri laiba Mantri gi office ta Dr. Ranjanga unaki hari. Tabiriba pawasi Akasbani Imphal degini. Sit chani laiba Rajasthan Bidhan Sabha gi sit chama marphudra mapan gi board haujik nya ki mamang ayuk pung 3 gi thadana ba haukre. Board numidang wairam pung 3 phawwa thadana gani. Sri Ganganagar Jila gi Karanpur Bidhan Sabha Kendra da Congress ki mirep ama laikhidabadi mikhal leithokibani.
Mikhal asiga mari lenana polling station lising yangkai matoi chanipan marfudra hangdokle mirep lising ama chanipan humpunithoi gi maraibak voter koti manga lak kunithoi na lepkani Mikhal Santi oina pangthok na bagidamak polling personnel lak ani lising humbudra manga sinari masigi mathakta security personnel lak ama lising ani mathau toholi Maragasla Thasi Kuntra the board Thada Nagadoriba Telangana Bidhan Sabagi board Kombagi Tabak Kamteng Nakale board Komba Loigadaba Matam Kazitang Naisilak Pagalonina Ras Niti Dor Singi Lusingba Singna Boater Singi Puning Chinchinaba Ngamzabi Thadana Honari Amana Amabu Hunaba Amadi Sarkar Paragaba Matam da Tabak Kayamarum Pangtokani Haiduna Wasakpana board Kombagi Marueba Saktam Ori BJP Lusingba Amit Shah, Rajnath Singh, Congress Lusingba Priyanka Gandhi Bhadra, Jairam Ramesh, BRS Makok K. Chandrasekhar Rao na Singbana, Board Komle. Sainagi Awang Thangba Sarukta Ice 9N2 Amadi Sor Honbagi Laina Kaya Angang Singda Sandorliba Du Kendragi Haksel Mantraloy na Kupna Yengsili Hairi Kendragi Haksel Mantraloy na Tokpa Cherolaman Hai Sainada Thenariba Avian Influenza Case Asi India Dadi Kahena Kudong Tiningai Oiroi Adumoinamak Karigumba Thoaningdaba Tokdoksing Torapada Mayok Nanaba Sem Sadunalai Mantraloy Hai Directorate General Health Services na Sababati Oidana Mipam Ama Pangtokre Mipam Aduda WISO na report Toropagi Matung Ina Sainada Mamang Tada Ice 9N2 na Mioy Karada Sandorokle Haiba Adugi Yenglaga Sexil Torang Lokanaba Mipam Adu Pangkibani Adumoinamak Ice 9N2 na Mioy Amadagi Amada Sandokpa Amadi Misi Mina Kahena Tohan Bagi Pau Laitri Uttar Kasigi Silkyara Tanil dagi sinmi sing thorokpa yadan leidiba adu lokthoknaba lepa leitana honari hari Naidili da paumi sing da wangang bada National Disaster Management Authority gi member Lieutenant General Said Ata Hasan Hai sinmi sing asoi engam thoktana lokthoknaba sarkar gi agency sing na lepa leitana honari Mang Hai Kudong Sadaba Kaya Mayok Nabadagi Mi Kan Bagi Tabak Satabada Apan Batokli Lieutenant General Hai Sinmi Singidamak Pipeline Seasonadana Taknaba Ising Wahi Hidak Lang Tak Amadi Atong Batsak Ensang Sing Piri Makoy Sing Puturoklaba Matungda Haksel Kudong Saba Sing Pinanaba Sem Sarba Punamak Loire Mi Kan Bagi Tabak Asi Kendranasu Haktengana Yengsili Hari Pradhan Mantri Narendra Modi na Mukhyamantri Puskar Singh Dhamiga telephone da wari sanaduna mi kanbagi local iba thorang siki matang da kupna khanaki hari Maragasda Kendragi Road Transport amasung Highways ki Rajya Mantri BK Singh amadi Mukhyamantri Puskar Singh Dhamina ngarang mafam aduda satuna local iba thabak sing yengseng ki amadi atuba matam da thorokpa yadana leiriba miyoi sing kananaba pau piki hari Kendragi Fishery Animal Husbandry amasung Dairy Mantri Parsotam Rupalana Guwahati da Pangthokpa Thoram amada National Gopal Ratna Award lisingani kulumdoi yantoklagani Guwahati gi Khana Parada laiba Veterinary College Ground da Nomaijing Numita National Milk Day ga mari lenana Pangthokpa Thoram amada mana si yantokadabani Thoram aduda Asangi Mukhyamantri Himanta Biswa Sharma Fishery Animal Husbandry amasung Dairy Rajya Mantri Dr. Sanjeev Kumar Singh Saruk yagani National Gopal Ratna Award asi livestock amasung Dairy lamda laibak asi khwaidigi wangma manani mana asi lomi sing AI technician Dairy Cooperative Society singbu puning thogatpo oina pibani ngasi phongba pausi singi maroi pauk singi dama hojik khaidem Geetchandra leire Geetchandra Thagachari Rajesh militant singna threat torpadagi protest sathaduna ngasi nini chanba numita su cable TV network yauna ayamba pause sing phongnadre haiba pau amasung Rajasthan Assembly gi sit chamaga mabudrama panda bot thadanagani haiba pausing asina Tamenglong da phongba pause ganphu mail da ahan balamai da phongde Israel amasung Hamas ani gi marakda ngarang ayukta gi ceasefire haukhre haiba pau amasung China da sorhonba wabagi anaba yangna sandorakli India Health Ministry na issue asi mayong nanaba siam sare haiba pausing asina Tamenglong Times da ahan balamai da maruiba pausing wena phongde Rajesh Thagachari Geetchandra Aroiba da maruiba pau Security Force na Imphal West Kaksing Kangpopi amasung Thobal Jila gi chingnaba mafamsingda thihumbagi thabak chathakre khuju khulai kayamarum phagatpa ngamle Assam da war on drugs ki khongjangda Karimganj Police amasung BSF na thihumbagi thabak chathabada kani kilogram 9 phare hairi loinana Nagaon Police na su railgari lut tawa mioi taruk amasu phare amasung Rajasthan Bidhan Sabha gi sit chama marfudrama pan gi vote housing haki mamang ayuk pung 3 gi thadaba hokre vote numidang wairam pung 3 phawa thadana gani Paulo Jare